Kuki ki khul fauduna Meitei singna Shirui Lily Festival saruk yabe yaroi haina KZBB na phongdorakre Thasigi kundagi hauduna kunmari fawba ukrul da pangthokadawriba Shirui Lily Festival da Meitei singna Kuki gi leiriba khungang natraga territory sing fauduna saruk yabe yaroi haina Kuki Jo Village Volunteer Eastern Zone KZBB na kanba wafam phongdorakle KZBB na phongdorakpu serolamada haukiba sahi 2023 gi May 3 dagi haurakhiba irang asina maram oiduna Kuki miyam asisu awaba saitheng kaya khangduna leiri Imphal Valley da Meitei singna Kuki singi yumkai lanthum manghan takhan batanatana Samasung Kuki gi khul kaya mai thaduna manghan takhan kibagi thodok sing ngasi su Kuki miyam na kawbu ngamdana leiri Manipur gi irang asida Kuki miyam da satharakiba hingsa gi oiba thodok wathok sing gi matangda asumba wayel oina India lengak na Kuki miyam na taliba separate administration gi demand piduna Kuki miyam gi justice pigadabani hairiba asumba wayel asi piduna Kuki miyam na ngasi thengnariba awaba khudong sadaba sing asi kharada oirabasu India lengak na kohanaba honadringai Shirui Lily Festival da saruk yanana bagidamak Meitei sing Kuki gi leiriba khulamade territory sing fauduna chatpa yaroi Kuki miyam na so Meitei gi khullamasung territory sing da kaidongai da khungul taba leiroi KZBB na hairiba wafam asigi mayokta Meitei sing na karigumba Kuki khullamasung territory da changsilaklabade maduda tholakpa afafata gi teksak pumnamak masa masana pujagadabani haina su akanba wafam thamlakle ningsingba yabadi irang asina maram oiraga Shirui Lily Festival mamangda mapung phana pangthokpa ngamdana lakhibadu sahi asigi oinadi Manipur lengak na Shirui Lily Festival pangthokani haina phongdokpa leikre loinana festival asida saruk yaba phangnabagidamakta Imphal dagi MSD gi bus service phawba tawhannaba sem saba loikre loinana festival ase organization singna festival asida saruk yaba lakpa singda lambida ayana panpidna ba mangjawnana khangan khiba laikhrabani laingangna irang hanjilaknaba phanakan honarabasu Kuki singna Shirui Lily Festival da Meitei singna Kuki gi khul sing phautuna satpa yaroi hairakpada ngakna thokle hairi Dukan ama maina tumna twrakhre ngarang nongalamdai pung amarom tarakpa dwaida Imphal East District ki andro khunau lekai da leiba grocery dukan ama khanghaudana horakpa maina tumna twrakhre hairi maina tumna tsakraba dukan adu andro khunau lekai dagi laisungbam laisemba chahi nifu apokpa laisungbam ibungu kawi hairi khanghaudana horakiba mai adu short circuit dagi horakiba oiramba yai haina thajanari thodok adu da lupa lakh khomfu dagi humdra phawbugi oigadaba malsang maina tumna twrakhre thangnana leiriba dukan ama su mai wairak tuna khara makhedi sakre adubu Manipur Fire Service ki team laktuna thangnaba dukan adu ka hena mang takadabadagi kanba ngamhore hairi Churachandpur khakta da rape case kunthra register tauki haina phongdorakre Manipur gi Kuki Jo singna mapung oina khundaba district ama oiriba Churachandpur khakta da haukiba sahi manga da rape case kunthra register tauki haina district official singna phongdokre amaromda Kuki Jo singna rape case ki thodok singbu sel khara piraga amasung sa khara pijaraga yanabada Kuki Jo nupi singna pendaba phongdorakle ikui kuidana nupi amasung angang gi mathakta chathaba crime gi matangda Churachandpur da pangthopa awareness program amada mari lenaba district official singna thamkibu report amada district asida 2001 dagi 2025 ki haugalakba saruk phawbada punna rape case kunthra room register tauki hairi loina na Churachandpur police station ki inspector Chennai Lamgang tena phongdokhiba matungina case kaya amadi Kuki Jo society da khunagi oiba akiba leibana report tawrakhide district asida pikliba angang singi mathakta chathaba crime ase hengalakli hairi India ga sona khiba landa Pakistan lan me 13 sikhi humdraga nipan soki haina phongdorakre Pakistan amasung India gi marta chauna ongkhana duna khut thona khibada Pakistan gi lan me 13 sikhi baga loinana humdraga nipana aso open nangki haina Pakistan lan me gi maikai dagi phongdorakle thasi gi taruk amasung 8 kilona ba ahingda India na Pakistan gi mathakta landa chathakibada misam nifu sikhi baga loinana miyoi cham kunma thoisu aso open nangki India na mamang thagi kungani thoi da thokiba Pahalgam terror attack ki pakhumda Operation Sindur gi makhada May 3 terrorist singi mathakta landa chathaki India na chatharakiba attack adugi pakumoina Pakistan na su thasigi mapana amasung tarada India gi military base singda landa chatharaki India na Pakistan gi mathakta landa chathaba aduda mama lebak ngakthongnaba honabada lebak adugi thongna farba lanmi 13 sikhibaga loinana humdraga nipana asowapan nangkhibani hairi thongna farba laikidraba Pakistan Air Force ki lanmi singi manungda Pakistan Air Force ki squadron leader Usman Yusuf, Chief Technician Aurangzeb, Senior Technician Najib, Corporal Technician Farooq amasung Senior
ꯖꯨꯅꯤꯌꯔ ꯇꯦꯛꯅꯤꯁꯤꯌꯟ ꯃꯨꯕꯥꯁꯤꯔ ꯌꯥꯎꯈꯤ ꯍꯥꯏꯔꯤ ꯏꯟꯗꯤꯌꯥꯒꯤ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛꯇ ꯂꯩꯈꯤꯗ꯭ꯔꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗꯤ ꯅꯥꯏꯛ ꯑꯕꯗꯨꯜ ꯔꯍꯃꯟ, ꯂꯦꯟꯁ ꯅꯥꯏꯛ ꯗꯤꯂꯥꯋꯔ ꯈꯥꯟ, ꯂꯦꯟꯁ ꯅꯥꯏꯛ ꯑꯀꯥꯃꯨꯜꯂꯥ, ꯅꯥꯏꯛ ꯋꯥꯀꯔ ꯈꯥꯂꯤꯗ, ꯁꯤꯄꯣꯏ ꯃꯣꯍꯝꯃꯗ ꯑꯥꯗꯤꯜ ꯑꯛꯕꯔ ꯑꯃꯁꯨꯡ ꯁꯤꯄꯣꯏ ꯅꯤꯁꯥꯔꯅꯤ ꯍꯥꯏꯔꯤ꯫ पंजाब सेंगदब यू थकलुबदगी कुनमाथोय सीखरे। पंजाब की अमृतसर डिस्ट्रिक्ट सेंगदब हु सेलब यू थकलुबदगी यामद्रबदा मियोय कुनमाथोय सीखरे। थौदोक अदु हौखिब चही मंगा असिगी मनुंगदा स्टेट अदुदा थोकपा अहुमलक सुब थौदोकनी। हिरम असिगा मरी लेनाना स्टेट अदुगी ऑपोजिशन की माइकैदगी चीफ मिनिस्टर अगवा सिंहा मानबु रिजाइन तौननबा तक्सिलक्ले। अमृतसर की बंदली, पतालपुरी, मराली, कलन अमसुंग थेरावाल की खुंगंगसिंगदा थोकिबनी। ngara anganbada miyoy kyasu hospital da pukhalaktuना लायेंगनखि हायरि। पुलिसना थौदोक अदुगी मतंगदा थिजिनबगी थबक हौरकपगा लोइनना मरी लेनबा मियोय मापन फाखिबगी मथक्ता मदुदा चेनबा एक्साइज अमसुंग टैक्सेशन ऑफिसर अमदि डिप्यूटी सुपरिटेंडेंट ऑफ पुलिस यावनो ऑफिसर मरी सस्पेंड तौखरे हायरि। कोलकाता एयरपोर्ट पैसेंजर डिटेन तौखरे हायरि। मुंबई की इंडिगो फ्लाइट तोंदुना इम्फाल थादोखिबा पैसेंजर कोलकाता की नेताजी सुभाष चंद्र बोस इंटरनेशनल एयरपोर्ट सिक्योरिटी रीजन मरी लेना डिटेन तौखरे हायरि। एयरपोर्ट की पब्लिक रिलेशन ऑफिसर की मतुंगिना सिक्योरिटी की स्क्रीनिंग पांगथोकलिङै हायरिबा पैसेंजर अदुना मतम अदुदा अैगी इफमदा बोम यावब्रा हायना कांगथोरकपदगी महाना हायरिबा वाफम अदुदा सिक्योरिटी पर्सन सिंगना महाकपु निंगथिना थीबा हुंबा चथरबा मतुंगदा मरी लेनबा पुलिस स्टेशन दा मखा ताबा इन्वेस्टिगेशन की दमक सिनखरे हायरि। हिरम असिगी मतंगदा अकुपा मरोल हौजुक फावबगी ओइना मरी लेनबा अथॉरिटी की माइकैदगी खंगहलपा लेत्रि हायरि। ड्रॉप होल सेमबगिनी हाइदुना लौमिसिंगदा फंगहनगदबा इसिंग लैब कैनल दा थारमद्रे हायरि। थासगी तरामाथोयदा प्रिंट अमसुंग इलेक्ट्रॉनिक मीडिया दा थौबाल मल्टीपर्पस डाम गी ओइथंगबा कैनल गी इसिंग ऑफिसर सिंगना थिंजिनखिबदगी थौबाल अचौबगी मफम खरा यावना थौबाल नोंबाल खोंग निंगोंबम साबल तोंबा अमदि मोइजिंगना चिंगबदा लेबा लौकोल सिंगदा लौमिसिंगना अंगनफौ उरिबा लौफम कया इसिंग कांगले थाबिरा उहाइबगी पाउदा युमफम मोइदुना ngarang इराबोट फाउंडेशन मणिपुर प्रेसिडेंट के एस गोपेन लुवांगना लुसिंगबा टीम अमना खुदक्ता चतुना दाम असगी फिबम येंसिलुरे। कोंगसद असिदा लौ सातपा हौरगलबा लौबुकसिंगदा इसिंगी मथौ तारकपदा करिगिदमक मरि लेनबा लोइसंगसिंगना इसिंग थिंजिलिबनो हाइबगी मरम खंगदोकनबा अमदि फाउंडेशन असिना लौमिसिंगदा करि मतेंग पांगबा याबगी हाइबदु खंगदोकनबा दाम असगी इसिंग थिंजिलिबा मफमसिंग हक्तेंगना येंसिलुबने। मसिदा दाम असगी ओइथंगबा मेन कैनल गी मीटर 3 मुक पाकपा मीटर 2 मुक वांगबा सटर थिंगदुना लेरमखि। मसिना मरम ओइदुना लेब कैनलना इसिंग पीगदबा खुल 34 की मनुंगदा बुम्बा खुलेंदा हेक्टर 79.9 दा इसिंग पीगदबा लाइरोंथेलगी हेक्टर 150.73 अमसुंग चंद्रकोंग हेक्टर 226.17 दा इसिंग पीरगा मथंग मथंग कैनल असिना फावरकलगा 34 सुबा अरोइबा खुल ओइरिबा लौसिपाट की हेक्टर 107.9 गी मफमदा पीफम थोकपा इसिंग थिंजिनबदगी लेपतुना लेरमखि। दामदा लला कौबो ऑफिसर अमगा उनदुना वारी साबदा एजुकेटिव इंजीनियर ना थासगी अहुमदगी थिंजिलु हायरकपदगी थिंगबनि हायरखि। महाकी मोबाइल फोनदगी फाउंडेशन की प्रेसिडेंट गा वारी साबदा ड्रॉप होल अमा रिपेयरिंग तौबगीदमक थिंगबनि नुमित 15 दी इसिंग थाबा ngamkhiroi हायरखि। अदुबु ड्रॉप होल सेमजिलिबा मफम थीदुना गौरक लंबी थोंग के कुरुगी मखादा ड्रॉप होल सेमजिन साजिनबगी थबक सथरमखि। मफम अदुदा थबक सुरिबसिंगा वारी सानबदा थबक लेबलकपा नुमित निनी हुमनि सुरे लेबलमद्रबदी खुमांग चाउसिलंगनि हायरखि। करिगिदमक थबक लेबलिबनो हायना हंगबदा थबक सुबा यानी यारोई हाइदुनि येनबा लाइबदगिनि हायरखि। मरमसिना फाउंडेशन की खोंसर असिगा थबक सुबा थिंगबा थिंगदोकपा मरि लेनदे अदुबु हौजिक अंगनफौ उदुना सातपा हौरगलबा मतमदा इसिंगी मथौ तारपा हौरकपना दाम असगी कैनल अयेतपा लैतना इसिंग थादुना चलहनबियो अमसुंग लौबुकसिंगदा यौहनदुना लौमिसिंगदा मतेंग पांगबियो हाइनिंगी हायरि। NPO na warning taurakle Senapati town da makhala matagi akaknaba activity sing Naga People's Organization gi ayaba yaudana pangthokpa yaroi haina warning taurakle NPO na thadrokpa cherolamada organization asidagi mangjaunana ayaba lautana Senapati town da ban strike blockade rally na chingba protest amade mela na chingba amata pangthokpa yaroi pamdaba thodok sing thoktana ba amade Senapati town area da ingchikpa phibam amada lehannaba athingba si thambani hairi maramasina athingba si gi mayokta organization association group natraga lanai miyosing thabak torokpa tarabadi makhoigi mathakta logi oiba thabak lokhatkani kanagumba permission lobo pamlabadi NPO gi office ta paw phawbira o hairi नौना सरकार सेमबगी मतंगदा कुकी MLA सिंह CSO सिंगा थासगी तरागा मापलदा वारी सानरगने हायरि
Manipur Legislative Assembly the MLA oina karakhiba Kuki MLA sing amadi Kuki ki civil society organization singa PR thamliba Manipur state ta anoba sarkar ama semnabagidamak thasigi taraga mapanda kangpokpida apunba mifam ama pangthoklagani hairi ena masiga matangda thajabe aba paw amagi matungina pangthokadoriba mifam asigidamak sinba langba loikhre amadi mifam asida hana minister oiramba bungjagin balte natana atai Kuki MLA mapan galoinana Kuki gi seso singa wari sanagani hairi mifam adada hojik Meitei amadi Kuki gi seso singna sanaba haukraba peace dialogue adugi matangda su makhatana Kuki gi maikaidagi karamba pireb lawgani haibagi matangda su khanagani hairi Sahi ani faraba Manipur Irangbu center na thaidana thamdanaba Kuki zo lusingba signa appeal tawkhre laibak asigi western front ta puning lokhiduna sahi ani faraglaba Manipur gi Irang asibu na thaidana thamduna Kuki zo lusingba signa center lengakta appeal tawkhre Committee on Tribal Unity kotuna sinduna kangpokpida high level leader consultative and interaction program pangthoktuna political resolution gi matangda kupna khanakre mephamadada United People's Front Kuki National Organization amasung tongan civil society organization singi lusingba sing saruk yakhe mefamadu maruina political negotiation gi status way forward for separate administration social ga mari leiba maru oiba wafam sing amade Kuki jo gi oiba inclusive strategy gi matang khanakhe Kangpokpi district headquarter da leiba LNC hotel pangthokiba mefamadu da Kuki jo miyam ga mari leinaba issue sing thabak ta on thonaba honabada sangnai rabal lusingba sing community stakeholders sing maruina village Kuki NP gi lusingba sing district asida leriba tribe organization sing hairi loop sing nupi loop sing amade naha lusing ba sing khusamna thabak tominabagi tangai fodaba wafam sing khanake mifam adada kotu gi chairman thanglen kipgen Kuki National Organization KNU gi wangangloi Dr. Silent Hawkib amachung United People's Front ki wangangloi Aaron kipgen maru eba wangangloi oike makoi gi maikai gi Manipur Irang asig horakphom political dialogue amagi damak Manipur government lokhatpa policy amade Manipur Irang asna maram oiduna amang ata thoklaba Kuki jo village ke resettlement ki matang da wafam sing thamke loinana article 239 gi makhada legislation yaba Kuki jo gi oiba union territory ama semba haba political demand ase atuba matam da thabak oina onthok namsu center gi puning sing sinke Kuki NP Sadar Hills ki president Thamilen kipgen Kuki jo social activist Hezang Misau KSO Delhi ki president Pauza Khubguite Kuki National Assembly ki president Mangboy Hawkip Kuki jo gi sangnarabul singbo sing intellectual hairi singi mehul sing amade tribe organization singi mehul sing su mefamaduga magi oiba wafam sing thamnakhe loinana India government western front ka hena puring sangtuna sahi ani helaglaba phawba warosin ama leitana awaba mayok nariba Manipur gi matangda karisu khadana leibagum tawbada yaningdaba phongdokpaga loinana athuba matamda Manipur central government miyeng sangtuna warosin puraknabasu appeal tawkhe Lai harauba bungok sinapam amadi sendanpam onthokpiganu haina ukalna phongdorakle handak pangthoknariba lai haraubagi thoram kayada tawroidaba thawong kaya paksana tawsinarapagi moong kaya unaragliba ase laibak amadi furup mangnabagi lamda pirakpa achoba sakphu amane masi aikoi furukki saktamda amangba taisinbaga pangkhakne furup asigi saktam sagatpagi masa kaya konduna puriba lai haraubada tawpham thoktaba kaya tawsinba sida wadaba saudaba ngamliba laikai akhul kayagi khunjasing asimikap thokpa matam oire haina umang lai kanba apunba lop ukalna thadorpo serolmana phongdorokle ukalgi General Secretary Motum Manito na thadorko cherol sinama khatana hai tongan balaikai khul kaya da pangthok nari balai haraubogi thoram sing asida akhangba singsu khangdaba singsu lai haraubobu kari sulaitana lauduna mana tawningba pangtaw tawsinaduna lai harauba se ngausina phamamadi sendan pham onthoknaba honarakwa sini maibi pena sakpa tangkhul nurabi gi mingda lai haraubodagi sel tanaba honabada lai da katpagi mingda jagoi saduna phagi jugai tawduna lai haraubodagi sel tanaba honaba lai haraubada miyam tinbagi khudong zaba lauduna harau phamadugi akoibada mayai kaba chinja kaya yon senduna sel tanba mayai kaba chinja kaya chasin thaksinduna lai gi thoram singda sel thabagi mingda ngauksin thaijinaba miyamdagi senkhai thungkai tawduna hausi lottery kaya tawduna lai haraubogi mingda khumgat khiba senpham singna lai harauboga mari leinadaba phijang khanba harau kumai kaya toksinarapasing asina maram oiraga aikhoigi phuruk amade
lai haraubada achoba saitheng kaya pirakli thawngsing asida aikoi punamana sakmai yengnaduna natraga usinadaduna tumina lainariba phibam asina sum chathaba tarbade malemge awanba asida aikoi gi saktam ase wari khak oihawgani malemge ahongba asida aikoi yaudaba yaroi adubu isagi purugi saktam manghandana kaihandana ahongba asida yawba ngamdragadi lai harauba mutpada natana isagi saktam manglaba purup oina aikoi hingani aikoi gi lam nat chanabi saktam amadi sagonafam thokpa kayabu karisu leitana khankiba thosakidaba lumna laukidaba kayana maram oiraga aikoi gi isil naukia maramda masida saidanglaga hingliba sini yongna laupu taliba sini hairi handaki lai haraunaba asida tawpam thoktaba thawong kaya thokleba punamak ngausun phaijinabadagi thorakpani thokliba singasigi manungda usiwa hayelgi ibudau iko maru uru nong saba haraubagi lai lam thokpada laigi lengjau lengthong phaina takiba nupa maibi amana laifam amada nurabi saduna tangkul nurabi thorong pangthokhiba laifam amadana lai haraubada drum set thilamba laifam kharadana mafam dumaktada lai haraupam ama mi haraupam ama haraupam ani suramba asida sinatana tangkul saba singi ka henba kayagi matangda miyamgi wakana singba kaya asini serol sina makhata aduna pumnamak singasi tawsindana bamari leno pumnamak yauna mifam kaya phaminakre laikai khul kaya da wakhal taminabagi thoram sing masing khangdana pangthongminakre masi phawbada aikoina ngasi tawriba mawong singasi yengloragadi tungda lakataba aikoigi mirol singdi masagi sakta manglaba mirol oina hinghawgani masi khanthaminabagi mahota liglam kai khidanaba chen chongliba miyoy singbu lanai yeknabadawna urakliba miyoy sing asidi punna lekha taminanaba honabagi mapung oiba agent ni haina lawdaba ngamde asiguma kaya asileiduna supurup asigi hawrakliba mirol sing amadi puruki saktamgi khallaga ukalna miyamga loinana hiram asida asamna miyeng thamduna kanglon chumna lai haraunaba matam punamakta khongpham chena lepkani lai haraubabu ngauksnapam sendanpham onthoknaba honaduna manghannaba honariba sing asigi mathakta kari tawpham thokpage haibasi lepaki thakta puthoktuna khanagani makhatana lai harauba pangthokadoriba mari leinaba singna purup asigi hawrakliba mirol amadi purup asigi saktamgi khanbiraga kanglon chumna lilam kaidana lai haraunaba honabiyo hairi akanba nukset yauna nong suraba yai hairi laklaba pung kunmari asigi manungda Manipurda pungda kilometer kunthagi sangda yangba nonglai nukset kaloinana akha arau yauna nong suraba yai haina India Med Department Med Unit Imphal yellow warning tawrakli amaromda lamphel pata leiba ICAR Agroman Unit ki report matungina ngarangi oina khwaidagi sabagi sang Celsius degree kungani pandasmik manga aduga khwaidagi ingbagi sangna Celsius degree taraga mapan dasmik manga oikhi hairi